MANIPUR की SHAKTAM KAIBA YAROI CHIN KUKI-ZO NARCO terrorist SINGH MARU PHANGNA MUTHATLU KUKI-SINGH CHATMINNARIBA ASSAM rifles MANIPUR की LOUTHOKKHO DAGI RAJIV SINGH AMADI security advisor KULDIEP SINGH PHAM THADOK AMADI MEEYAM की MAPI MAPA OIRIBA chief minister da power SHINNABIYU HAIBANA CHINGBA tongan batiman kya tauraduna ngarang numidang masing yamlaba MEEYAMna KUKI-ZO dagi KAISAMPAT junction fauba Wakat Khongchat ama Chatkhre wa Khongchat aduda high security zone yausilakpadagi police na tiar kya sel kaya Kaptuna Tankhaikhre Wakat Khongchat adu ngarang numidang wairam pung taruk khare helakpa doida KUKI-ZO dagi Khongsan ba hawduna KAISAMPAT tamna haigalakhi MEEYAM aduna KAISAMPAT junction mapa yausilakpada police amna central force singna MEEYAM adu thattuna thambaga loinana MANIPUR की governor lady Nijai Pachu Tek Lomda sanction by YAROI Karigumba junction na bahot narak labadi for season rakani haina section watham ki adobu khoi sauna raba MEEYAM aduna kholau kia lauduna KAISAMPAT junction lanthok laga Nijai Pachu Tek Lomda haigalak na bahot narak padagi police na tear gas sel kia kaptuna MEEYAM adu Tankhaikhre police na tear gas Kappa horak padagi MEEYAM adu maikai khangdana kaidun chenaki ngasigi Wakat Khongchat adu ka mari lenana KUKI-ZO apunba maira paibi luki president Sobam Sobitan hai Kuki singna aphaba makal kuchu kulai kya sizina duna maitai singdal landarak laba phawba MANIPUR gi chief minister Nongthambam Biren DGP RAJIV SINGH amadi security advisor KULDIEP SINGH na kari amata tawdana yenglaga lairiba si yaningde laibak amaga lan tawnaba matamda sizina kadaba kulai kya sizina duna landarak lib asida chenaba kuki ama phawba central force natraga police na phawba laite Bangkar ama anikhak sidok laga GI pipe na saba kulai khara farga isu asi THADOK YAROI Laibak amagi MAPI MAPA OIRIGADI mating laina thabak tawbiyu Center na state authority dagi lauthokkiba power MANIPUR laingak ta sinagadabani Center na MANIPUR da dammi government oina thamliba asiyaningde Laibak asgi law and order hanjin thugairiba kuki singi mathakta Center amadi state laingak na action lakhat kadabani kuki sing na tawriba makhai yengduna laibagi thabak jokpiro haina makna makhatan phongdokhe akoina tawrati ta yadeba KUKI-ZO na tawrati hujik engon nahan moirang ta sirisini adaki jiri da mi halis ni tundana lairingaita ngachi magda da kainong da yumai thakrabane ado magi makha thaba lairiba MANIPUR gi state force singchida magi akanba ikhando lokhal haloba haiti akoi lairiba phuro khuting magi mi ngata ni khalu sarkar sina aduna mana order piraga akoi punamak chap mana ba mieng na yenglaga akoi bu ingna chingna le hello isa isojin chati oina marai kai de leiba phangalo ngachi mak tholak liba myam achi kari da kino MANIPUR ki sarang naraba SHAKTAM kaira kadra MANIPUR tangtu laita da pateki natra ba ngasi tholai ba myam che moi so mayum da lai su tawdana ahaw basa dana tum dana hiptana leining ba gakta natro ngachi makta da khoi na chali ba si state force na khoi nupi oi bi singda yamna akam ba wahai wata sijine lale hayu haibani khoina adu mi do masakang de haire akhoi su phamung da nungai na tumaga lai pa me tv yenga ka nungai na lai pa me ima lai ba ki da makta SHAKTAM kai ni haidana chung thorai se kari gi da makta no sarkar asina macha ki mathau macha khangta ba